ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ ꯆꯦꯟꯕꯤꯑꯁꯤꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯊꯥꯕꯨꯝ ꯇꯔꯥ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯕꯨꯝ ꯇꯔꯥ꯫ ꯏꯉꯥ ꯊꯥꯒꯤ ꯅꯣꯡꯅ ꯀꯟꯅ ꯍꯩꯊꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯨꯡꯁꯨ ꯈꯔ ꯊꯦꯡꯂꯞ ꯇꯔꯥꯒ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯇꯦꯝꯕ ꯃꯍꯥꯛꯀꯤ ꯁꯪꯒꯣꯜꯗꯨꯗ ꯁꯟꯕꯤ ꯁꯟꯅꯥꯎ ꯑꯅꯤꯃꯛꯇꯨꯕꯨ ꯃꯆꯤꯟꯖꯥꯛ ꯃꯊꯥ ꯐꯖꯅ ꯊꯥꯕꯤꯔꯔꯦ ꯍꯥꯏꯔꯒ ꯀꯥꯡꯃꯩ ꯍꯨꯔꯤ꯫ ꯀꯥꯡꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ꯫ ꯉꯥꯛꯇ ꯐꯥꯎꯕ ꯂꯩꯕ ꯌꯥꯗꯦ ꯑꯃꯅꯤ꯫ ꯍꯩ ꯑꯉꯥꯡꯕꯤ, ꯅꯆꯥ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤꯀꯣ꯫ ꯂꯝꯍꯨꯏꯒ ꯂꯥꯛꯂꯔꯒ ꯅꯆꯥ ꯑꯁꯤꯗꯒ ꯆꯤꯛꯍꯟꯕ ꯌꯥꯔꯣꯏ꯫ ꯁꯤ ꯌꯥꯔꯅꯤ ꯌꯥꯔꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯈꯨꯗꯩ ꯑꯗꯨꯅꯁꯨ ꯃꯀꯣꯛꯇꯨ ꯀꯨꯞꯂꯤ ꯁꯪꯒꯣꯜꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯤ꯫ ꯌꯥꯝꯅ ꯂꯥꯞꯅꯕ ꯅꯠꯇꯦ꯫ ꯆꯥꯎꯔꯕ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯆꯤꯜꯗ ꯊꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯡ ꯍꯟꯇꯣꯛꯂꯒ ꯆꯦꯜꯂꯛꯄꯒ ꯅꯣꯡꯁꯨ ꯈꯪꯒꯥ ꯈꯥꯛꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯃꯁꯝ ꯃꯃꯥꯏ ꯂꯣꯏꯅꯃꯛ ꯃꯃꯥꯡꯗ ꯊꯥꯊꯔꯔꯕ ꯃꯕꯨꯛꯁꯨ ꯏꯀꯪ ꯀꯪꯂꯕꯤ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯇꯦꯝꯕ ꯂꯩꯊꯣꯛꯂꯒ ꯌꯦꯡꯕꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯅꯣꯡꯂꯛꯇꯨꯅ ꯅꯣꯡ ꯑꯃꯨꯛ ꯈꯥꯛꯂꯛꯄꯗꯨꯗ ꯎꯔꯔꯤ꯫ ꯏꯃꯥ ꯍꯥꯏꯗꯅ ꯂꯥꯎꯔꯒ ꯃꯌꯨꯝ ꯇꯝꯅ ꯇꯦꯝꯕ ꯆꯦꯟꯁꯤꯟꯈꯤ꯫ ꯊꯥꯕꯨꯝ ꯅꯤꯄꯥꯟꯒꯤ ꯃꯃꯥꯡꯅꯤ꯫ ꯁꯪꯕꯥꯅꯔꯕ ꯐꯖꯔꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯇ ꯐꯖꯔꯤ꯫ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯕ ꯃꯥꯂꯪ ꯃꯍꯥꯛꯅ ꯁꯥꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗꯨꯕꯨ ꯀꯣꯛꯍꯜꯂꯤ꯫ ꯃꯁꯤꯗ ꯃꯀꯣꯛꯇ ꯀꯣꯛꯁꯦꯠ ꯑꯃ ꯁꯦꯠꯂꯔꯦ ꯍꯥꯏꯔꯒ ꯇꯧꯔꯤ ꯆꯤꯡꯆꯦꯞ ꯆꯤꯡꯃꯥꯏꯗꯣ꯫ ꯀꯌꯥꯝ ꯀꯨꯏꯈ꯭ꯔꯕꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦ꯫ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯏꯕꯦꯝꯃ ꯍꯥꯏꯗꯅ ꯁꯪꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯈꯃꯩꯕꯅ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝꯂꯛꯇꯦ꯫ ꯅꯨꯡꯁꯤꯠ ꯑꯁꯤꯅꯒ ꯂꯤꯔꯤ ꯂꯤꯔꯤ ꯏꯁꯥꯗ ꯍꯨꯝꯕꯗ ꯈꯔꯕꯨꯗꯤ ꯏꯪꯊꯔꯔꯦ ꯍꯥꯏꯕꯕꯨ ꯁꯥꯕꯒꯤ ꯆꯥꯡꯁꯤꯗꯤ ꯆꯤꯡꯃꯥꯏꯗ ꯊꯕꯛ ꯁꯨꯕ ꯍꯥꯏꯔꯦꯗꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯇꯧꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯥꯆꯧ ꯍꯥꯏꯗꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯦ꯫ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯆꯟ ꯅꯨꯄꯤ ꯃꯥꯂꯤꯌꯥ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝ ꯆꯥꯛꯌꯣꯝ ꯐꯤꯌꯣꯝ ꯄꯥꯏꯔꯔꯦ ꯍꯥꯏꯔꯒ ꯂꯥꯛꯂꯤꯕꯗꯨ ꯎꯏ꯫ ꯂꯥꯛꯂꯦꯗꯅ ꯇꯥꯆꯧ ꯂꯥꯛꯂꯣ, ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣ ꯁꯪꯁꯤꯗ꯫ ꯂꯥꯛꯂꯦ꯫ ꯄꯥꯝꯌꯣꯠꯇꯨ ꯂꯩꯕꯥꯛꯇꯨꯗ ꯐꯠ ꯂꯥꯎꯅ ꯌꯨꯡꯁꯤꯜꯂꯝꯂꯒ ꯄꯔꯞ ꯂꯥꯛꯂꯤ ꯃꯈꯨꯠ ꯃꯁꯥꯒꯗꯨ ꯀꯟꯊꯣꯛꯂꯒ ꯏꯕꯦꯝꯃ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤ ꯉꯁꯤꯗꯤ? ꯇꯥꯆꯧ ꯃꯥꯏꯔꯦꯜ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯂꯦ, ꯑꯗꯨꯒꯅꯦ ꯏꯔꯣꯝꯕ ꯑꯃꯒ꯫ ꯍꯥꯎꯈ꯭ꯔꯅꯤꯗ꯫ ꯉꯥꯔꯧꯒꯗꯤ ꯌꯥꯎꯗꯕ꯭ꯔꯅꯦ ꯅꯪꯕꯣ? ꯇꯥꯆꯧ ꯌꯥꯎꯕꯅꯦ, ꯉꯥꯃꯨ ꯂꯩꯔꯧ ꯐꯖꯅ ꯂꯧꯔꯛꯂꯕꯅꯤ ꯇꯥꯆꯧꯅ ꯉꯔꯥꯡ ꯂꯣꯛꯂꯝꯗꯒꯤ ꯐꯥꯕꯗꯣ꯫ ꯐꯔꯦ ꯎꯂꯣꯛꯀꯤ ꯉꯥꯃꯨꯗꯤ ꯆꯥꯕꯗ ꯑꯣꯟꯊꯣꯛꯅ ꯍꯥꯎꯕꯅꯤꯗ꯫ ꯆꯥꯛꯌꯣꯝ ꯑꯗꯨ ꯊꯣꯛꯂꯔꯒ ꯃꯈꯨꯠꯇꯨ ꯁꯦꯡꯅ ꯍꯥꯞꯂꯒ ꯆꯥꯛꯈꯣꯝ ꯖꯣꯞ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯨꯞꯂꯕ ꯃꯇꯨꯡꯗ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ, ꯕꯦꯝꯃ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯣ? ꯆꯥꯔꯛꯇ꯭ꯔꯤꯌꯦ ꯇꯥꯆꯧ꯫ ꯑꯗꯨꯗꯤ ꯆꯥꯔꯣꯗꯅ꯫ ꯁꯦ ꯇꯥꯆꯧꯒꯤꯅꯦ ꯆꯥꯛ ꯁꯔꯨꯛꯁꯦ ꯈꯔ ꯈꯥꯏꯗꯣꯛꯄꯤꯔꯛꯀꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯥꯔꯤꯕꯗꯨꯃ ꯂꯧꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯍꯥꯞꯅꯕ ꯇꯧꯔꯤ꯫ ꯃꯥꯂꯤꯌꯥꯅ ꯌꯥꯔꯅꯤꯌꯦ ꯇꯥꯆꯧ ꯄꯨꯛ ꯊꯟꯅ ꯆꯥꯔꯣ, ꯑꯗꯨꯒ ꯇꯥꯆꯧꯒꯤ ꯂꯦꯝꯍꯧꯕꯗꯣ ꯑꯩ ꯆꯥꯍꯧꯔꯒꯦ꯫ ꯌꯥꯗꯦꯅꯦ, ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯗꯕꯅꯤꯅꯦ꯫ ꯌꯣꯝꯅꯤꯡꯉꯥꯏꯗꯣ ꯂꯩꯔꯛꯇꯗꯅꯅꯦ ꯄꯨꯟꯅ ꯇꯥꯆꯧꯒ ꯆꯥꯛꯁꯦ ꯌꯣꯝꯃꯤꯟꯅꯔꯒ ꯄꯨꯔꯛꯂꯕꯅꯤ꯫ ꯁꯦ ꯍꯥꯏꯔꯒ ꯃꯌꯣꯝ ꯑꯗꯨꯗ ꯆꯥꯛ ꯍꯦꯟꯁꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯞꯄꯤꯔꯤ ꯃꯆꯟꯅꯤꯗꯨꯅ ꯈꯔ ꯌꯥꯝꯅ꯫ ꯆꯥꯔꯣ ꯏꯆꯟꯗꯤ ꯈꯨꯟꯗꯒꯤ ꯃꯁꯤ ꯇꯥꯅ ꯂꯥꯛꯄꯗ ꯋꯥꯔꯝꯂꯒꯅꯤ, ꯅꯊꯟꯗꯒ ꯂꯥꯛꯂꯦ꯫ ꯋꯥꯗꯦꯗ ꯇꯥꯆꯧ꯫ ꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯗꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯇꯥꯆꯧ ꯑꯩ ꯉꯁꯤꯗꯤ ꯄꯥꯝꯂꯧ ꯇꯧꯕ ꯌꯥꯎꯒꯦ꯫ ꯍꯩꯔꯣꯏꯅꯦ ꯌꯥꯔꯣꯏꯅꯦ, ꯑꯗꯨꯒꯤ ꯃꯍꯨꯠꯅꯦ ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯀꯥꯈꯠꯂꯒ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯨꯆꯣ꯫
Talida taso. Ay di taso walay ba ni henanungay. Taso suna. Pan tagadoriba pamlo paidom sima na padjana sang laiririba say. Masima kup na tauram lagi. Duga, paano di hayeng oin lingbra karino tauragaloy. Aduga na, adu makarak lagadabani. Adu taso loy ba ngay ragi ay. Hoy, pare. Adu di kuinaga pamlaroy. Botha duna taururage ko. Pamlaga taudong nina, lepaga taudong itin waroy ba. Hoy taso. Mahang tari, macam nupi Maliana tung thang nalakli. Mata maskida macil manawa sibu. Kana gumba makak na ara padagi yeng magpuntaw. Haraw na no keda na Maliadi, makita sa una, tauri budugi mana ako'y bududa, singam duda, sengkasenda sanari. Kamay ba na? Hay, isaw saway. Upaga nantura di yama ang tekta na nayumpan kangaro ni nang bang. Is ko'y tasaw sima. Ay di angang oiri kay na. Kari, say kun matoy sura ba nang ba angang oiri yama. Adu iso angang ni tasaw. Hoy. Sanaro nang tokpo. Si hayraga amu kangpok sang layri ba domda maliyado sensenki. Kamay ba laypak to taw na. Ima ipa nga nakainagkibadaki isanse ima ipa sa ngaingonda. Nauti sajarakliban ko. Pareda, hayna asyong na mahag laypak tawari. Nugsit ang maburu hayda na mahagtam na sisili. Kanging inma nugsit na masisilak pa da mamay laytok lagi yan. Ato gadi makukta machi ani long na paankat. Kuday murang na ba masyek pa. Ato ga Purisu marang laba kabo kay matuman ba makaksulit. Makwang da sukwang silam. Aduga karong nga masuyali. Makoy ngaw kay. Song taba hanu ba mahaki may kaitam na lip laga yeng nagalayram libado uri. Madu ubda kamay ba kang prekang. Kanano hayraga pamyo to fatlaw na paikatam. Yung lagi hay bagi matagom tawri. Sirang bana. Ngay ko, ni pa macang. Ay, nakakiyak na ba nati? Kari, nakakanano. Niralay na sukhang diba? Sajigom na nasilong kat pa. Sirong mo na hakpo kanano. Ay, iming, sirang ba kaway? Ima po ng dagi, isipa na poglaki ba nigay? Kari no, nang na ay gimay kaitam na laklay ba? Hayriga taro ni Pamachang. Ay na mafamasira nahaki may kaitam na lagli bagi maramdi. Nang hausik kudak asi magdada yaybi taway manglaga nito. Kari hay ba? Si hayraga pamyo to fatlaw paikal laga maksyan silay. Sirang bagi manag yaw dringay mathabak to say na ako lamafang bagi mamungda paikraga ay na tawki. Tang naman kupta pamyo to tadageda na tawabaga. Makuto tap law na sirang ba na paikri. Aduga pamyo to fatlaw ulaga laybak na tadaki. Namitong orong kat na ik taw na kamay balay. Som na malya sangadugi manung da sang na tumningi hay da ng ihatong tiba tanjan. Sirang ba na taro ni Pamachang. Nanggi matam yorak labanani. Hausik si Jariba. Ay na nang buhat pa nati. Nanggi matam yorak labanani. Nanggi matam yorak labanani na hanjin wahay do hay. Hangga pamikupta kamay mo, mafamado da matin nga ororo takay. Masamang na tawram diba, pahantana na ba faydo maduda longkrak long. Makong kato teksi laga aroy ba hay ba do oikri. Yasan nga pumatam ni. Makti tasing na makisana na maliyado di hangpok sanglugi man datum takraboy. Mamit panglagla. Mamit singlak pamatam dadi mamli gitawram baduda kang prekang. Parap mahag toragli. Tachaw ka orang. Ado ba ko ibu di yeng lo bada kana asu lai bu udi. Ay koy tachaw si ay bu thadok laga chat kraba jalo. Tachaw makita sa una tawram liba faydo madomda lako matamda. Karisu kana asu matalay ramdri. Adubo
ꯈꯥꯃꯩꯕꯅ ꯄꯥꯏꯔꯝꯈꯤ ꯄꯥꯝꯌꯣꯠꯗꯨꯗꯤ ꯂꯩꯃꯥꯏꯗꯨꯗ ꯌꯨꯡꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯄꯥꯝꯌꯣꯠꯇꯨꯕꯨ ꯄꯥꯏꯔꯒ ꯁꯣꯏꯗꯅ ꯇꯥꯆꯧꯁꯥ ꯌꯨꯝꯗ ꯀꯥꯔꯝꯂꯒꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝ ꯇꯥꯛꯂꯝꯗꯕꯤꯗꯤ ꯀꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯁꯨ ꯀꯥꯈ꯭ꯔꯦ ꯈꯟꯅ ꯃꯍꯥꯛꯅ ꯀꯥꯈ꯭ꯔꯤꯕ ꯖꯥꯠꯂꯣ ꯁꯣꯏꯗꯅ ꯀꯥꯔꯝꯂꯒꯅꯤ ꯑꯁ ꯃꯝꯕꯨ ꯃꯝꯁꯜꯂꯛꯂꯦꯅ ꯇꯧꯔꯤꯁꯤ ꯆꯠꯂꯒꯦꯗ ꯑꯩꯁꯨ ꯄꯥꯏꯔꯒ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯆꯠꯈꯤ ꯀꯥꯈꯤ ꯃꯌꯨꯝꯗ ꯆꯤꯡ ꯑꯁꯤꯒꯤ ꯆꯤꯡꯗꯣꯜꯗ ꯂꯩꯕꯅꯤ ꯃꯈꯣꯏꯒꯤ ꯏꯔꯨ ꯀꯣꯛꯈꯨꯜ ꯃꯗꯨ ꯇꯝꯅ ꯃꯍꯥꯛꯇꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯥꯏꯗꯅ ꯂꯥꯛꯂꯤ ꯊꯣꯡ ꯑꯗꯣꯝꯗꯁꯨ ꯃꯤ ꯑꯃꯅ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯏꯟꯅꯔꯛꯇꯦ ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯣꯏꯕꯅꯤꯅ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯤ ꯑꯗꯨꯃꯛ ꯁꯤꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯔꯨ ꯀꯣꯛꯈꯨꯜ ꯌꯧꯔꯦ ꯈꯨ ꯌꯧꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯕꯨꯛꯅꯤꯡꯗ ꯂꯨꯝꯂꯔꯗꯨꯅ ꯁꯨꯃꯛ ꯆꯪꯉꯛꯏ ꯃꯤꯗꯥꯡ ꯉꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯆꯉꯟ ꯆꯥꯔꯦ ꯍꯥꯏꯔꯒ ꯂꯣꯏꯅꯃꯛ ꯑꯅꯝꯕ ꯇꯨꯝꯅꯩ ꯏꯔꯨ ꯀꯣꯛꯀꯤ ꯈꯨꯟꯖꯥꯁꯤ ꯑꯁ ꯆꯥꯛꯄꯨ ꯂꯥꯝꯈꯠꯂꯛꯂꯦꯗ ꯃꯤꯗꯤ ꯂꯣꯏ ꯆꯥꯛ ꯆꯥꯅꯔꯝꯂꯅꯤ ꯁꯤ ꯈꯜꯂꯔꯗꯨꯅ ꯃꯥꯂꯤꯌꯥ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯍꯥꯊꯨ ꯂꯥꯛꯂꯤ ꯃꯌꯨꯝꯗꯨꯁꯨ ꯉꯁꯥꯏ ꯃꯥꯅ ꯊꯣꯡ ꯑꯗꯨ ꯉꯥꯁꯤꯜꯂꯝꯂꯒ ꯄꯌꯥꯅ ꯀꯤꯁꯜꯂꯒ ꯊꯝꯂꯝꯂꯤꯕꯗꯨꯗ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯔꯝꯃꯤ ꯈꯣꯏꯇꯥꯆꯧꯁꯦ ꯂꯥꯛꯇ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯅ ꯉꯁꯥꯏ ꯊꯝꯂꯝꯕ ꯄꯌꯥꯅ ꯀꯤꯔꯤ ꯃꯑꯣꯡꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯤ ꯍꯥꯡꯇꯣꯛꯂꯒ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯩ ꯊꯥꯟꯒꯠꯂꯤ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯉꯥꯁꯤꯜꯂꯒ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯃꯍꯥꯛ ꯆꯥꯛ ꯑꯗꯨ ꯆꯥꯗꯈꯩ ꯊꯣꯡꯂꯔꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯕꯨꯡ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯀꯧꯕ ꯁꯨꯡꯂꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯆꯤꯟ ꯃꯌꯥꯒꯗꯣ ꯈꯔ ꯈꯪꯉꯤ ꯃꯕꯨꯡ ꯎꯗ꯭ꯔꯤ ꯐꯥꯎꯕ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯊꯛꯅꯤꯡꯗꯦ ꯍꯥꯏꯗꯅ ꯊꯣꯔꯛꯂꯒ ꯃꯪꯒꯣꯜ ꯃꯆꯥ ꯑꯗꯨꯗ ꯉꯥꯊꯔꯒ ꯐꯝꯂꯒ ꯊꯣꯡꯒꯥꯜ ꯑꯁꯣꯝꯗ ꯌꯦꯡꯅꯔꯦ ꯃꯁꯤꯗ ꯀꯣꯏꯕꯗꯁꯨ ꯅꯨꯡꯁꯤꯠ ꯎꯔꯨ ꯁꯤꯠꯂꯤ ꯈꯣꯏꯇꯥꯆꯧꯗꯨꯕꯨ ꯄꯥꯝꯂꯧꯗꯁꯨ ꯂꯩꯍꯧꯗꯦ ꯀꯔꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯕꯨ ꯑꯃꯨꯛ ꯄꯥꯝꯂꯧꯗ ꯆꯠꯂꯒ ꯌꯦꯡꯉꯨꯗ꯭ꯔꯅꯦ ꯂꯩꯍꯧꯗꯦꯗ ꯑꯁ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯥꯆꯧꯅ ꯉꯁꯤ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯃꯥꯒꯤꯁꯤꯕꯨ ꯆꯥꯅꯃꯛꯀꯤ ꯅꯨꯄꯤꯒ ꯆꯦꯟꯈ꯭ꯔꯤꯕꯖꯥꯠꯂꯣ ꯃꯥꯒ ꯈꯪꯅꯕꯤ ꯂꯩꯁꯥꯕꯤ ꯍꯅꯨꯕꯤꯗꯣ ꯑꯃꯨꯛ ꯆꯦꯜꯂꯛꯇꯅꯀꯣ ꯃꯊꯟꯇꯁꯨ ꯅꯣꯛꯆꯔꯤ ꯃꯗꯨꯗꯒꯤ ꯏꯃꯨꯡꯗ ꯆꯪꯂꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯥꯛꯇꯨ ꯈꯔ ꯆꯥꯊꯣꯛꯂꯦ ꯅꯨꯄꯤ ꯆꯦꯜꯂꯝꯂꯒꯅꯤꯅ ꯈꯜꯂꯔꯗꯨꯅ ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯍꯦꯛ ꯆꯪꯂꯛꯄꯒꯅꯤ ꯃꯄꯥꯜ ꯑꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯈꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯥꯆꯧ ꯍꯥꯏꯗꯅ ꯀꯧꯔꯒ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯨꯗ ꯃꯁꯤ ꯁꯤꯔꯣꯡ ꯄꯥꯟꯕ ꯐꯤꯕꯝ ꯃꯑꯣꯡ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛ ꯁꯥꯖꯤ ꯀꯥꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯟꯕꯅꯤ ꯃꯈꯨꯠ ꯃꯁꯥꯗꯨ ꯐꯟꯗꯣꯛꯂꯒ ꯃꯪꯒꯣꯜ ꯇꯝꯅ ꯄꯔꯥꯎ ꯀꯥꯈꯠꯂꯛꯂꯤꯕꯗꯨ ꯎꯔꯦ ꯏꯃꯥ ꯍꯥꯏꯗꯅ ꯂꯥꯎꯔꯒ ꯃꯅꯤꯡꯗꯨ ꯍꯜꯂꯒ ꯇꯨꯁꯜꯂꯦ ꯈꯪꯗꯕ ꯃꯤꯀꯨꯞꯇ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯔꯦ ꯃꯥꯅꯤ ꯉꯁꯥꯏꯒꯤ ꯆꯤꯔꯪꯕꯗꯨꯅꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯦ ꯑꯗꯨꯕꯨ ꯊꯣꯡꯗꯨ ꯉꯥꯁꯤꯟꯒꯦ ꯇꯧꯔꯤꯉꯩ ꯊꯣꯡꯗꯨ ꯃꯈꯨꯠ ꯑꯅꯤꯃꯛꯇꯨꯅ ꯏꯟꯊꯣꯛꯂꯔꯦ ꯍꯥꯏꯔꯒ ꯆꯤꯔꯪꯕ ꯈꯣꯡ ꯊꯥꯡꯁꯤꯜꯂꯛꯂꯦ ꯃꯁꯤꯗ ꯈꯪꯍꯧꯗꯅ ꯃꯄꯥꯗ ꯁꯣꯝꯗꯁꯨ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯦ ꯊꯪꯗꯕ ꯃꯤꯀꯨꯞꯇ ꯃꯥꯂꯤꯌꯥ ꯅꯤꯡꯁꯥ ꯁꯨꯔꯨꯐꯣꯏꯅ ꯍꯣꯅ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯂꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯤꯔꯪꯕ ꯃꯥꯒꯤ ꯃꯁꯥꯗ ꯃꯈ꯭ꯋꯥꯡ ꯈ꯭ꯋꯥꯡꯆꯤꯟ ꯌꯦꯠꯂꯤꯕ ꯐꯤ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯃꯥꯂꯤꯌꯥ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯈꯤ ꯃꯃꯤꯠ ꯀꯛꯂꯥꯗꯨ ꯎꯏꯔꯤ ꯄꯥꯡꯂꯔꯒ ꯃꯃꯤꯠ ꯁꯤꯡꯂꯛꯄ ꯃꯇꯝꯗ ꯃꯥꯂꯤꯌꯥ ꯃꯌꯥꯏ ꯀꯥꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗ ꯃꯁꯥꯗꯨ ꯐꯤꯕꯝ ꯆꯥꯗꯅ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ ꯃꯆꯤꯟ ꯑꯗꯨꯗ ꯇꯥꯆꯧ ꯁꯣꯜꯂꯒ ꯍꯧꯒꯠꯂꯦ ꯃꯌꯥꯏ ꯀꯥꯗꯨꯗꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛꯀ ꯄꯨꯡꯀꯥꯏ ꯀꯥꯏꯈꯩ ꯑꯗꯨꯒ ꯌꯦꯡꯂꯨꯕꯗ ꯁꯥꯖꯤ ꯈꯣꯡꯒꯨꯜ ꯃꯥꯟꯕ ꯀꯌꯥꯁꯨ ꯇꯥꯔꯝꯃꯤ ꯅꯤꯡꯁꯤꯡꯂꯛꯂꯦ ꯍꯧꯖꯤꯛꯇ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯀꯤ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯀꯣꯛꯀꯤ ꯃꯁꯝꯗꯨ ꯈ꯭ꯔꯣ ꯍꯣꯠꯂꯔꯒ ꯇꯥꯆꯧ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯞꯂꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯋꯥ ꯂꯥꯎꯅꯈꯩ ꯃꯤꯌꯥꯝ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯄꯒꯨꯝ ꯃꯈꯣꯜ ꯇꯥꯔꯝꯃꯤ ꯃꯐꯤꯗꯨ ꯁꯦꯝꯖꯤꯜꯂꯔꯦ ꯍꯥꯏꯔꯒ
ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯔꯨ ꯀꯣꯛꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯎꯒꯤ ꯁꯒꯥꯏꯗ ꯍꯥꯞꯂꯔꯦ ꯍꯥꯏꯔꯒ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯈꯥꯃꯩꯕꯒꯤ ꯍꯛꯆꯥꯡ ꯄꯨꯔꯛꯂꯤꯕꯗꯨ ꯎꯔꯦ. ꯍꯛꯆꯥꯡꯗꯨ ꯄꯨꯁꯜꯂꯛꯂꯒ ꯃꯪꯒꯣꯜ ꯃꯆꯥ ꯍꯛꯆꯥꯡꯗꯨ ꯄꯨꯁꯜꯂꯛꯂꯒ ꯁꯨꯃꯥꯡꯗꯨꯗ ꯊꯝꯂꯦ. ꯇꯥꯆꯧ ꯇꯥꯆꯧ ꯍꯥꯏꯗꯅ ꯃꯥꯂꯤꯌꯥ ꯆꯦꯟꯊꯔꯛꯂꯔꯦ ꯍꯥꯏꯔꯒ ꯀꯞꯂꯦ. ꯇꯥꯆꯧꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯇꯥꯆꯧ! ꯃꯕꯨꯡ ꯑꯁꯤꯕꯨ ꯁꯤꯔꯤ ꯍꯥꯏꯕꯧ ꯊꯥꯖꯗꯈꯩ ꯍꯧꯒꯠꯂꯣ ꯍꯥꯏꯗꯅ ꯃꯁꯥꯗꯣ ꯄꯥꯏꯔꯒ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯌꯥꯒꯗꯣ ꯉꯧꯔꯔꯦ ꯍꯥꯏꯔꯒ ꯃꯇꯤꯟ ꯇꯥꯕꯒꯤ ꯃꯔꯝꯒ ꯇꯥꯅ ꯃꯆꯤꯟ ꯕꯥꯜ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯉꯣꯔꯣ ꯎꯪꯈꯠꯂꯒ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦꯗꯣ ꯈꯥꯃꯩꯕ. ꯃꯥꯂꯤꯌꯥ ꯈꯣꯡꯉꯩ ꯃꯕꯨꯡꯕꯨ ꯀꯧꯔꯒ ꯀꯞꯆꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯈꯥꯃꯩꯕꯒꯤꯁꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯇꯧꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯃꯥꯂꯤꯌꯥ ꯃꯌꯨꯝ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯃꯊꯟꯇ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯇꯧꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯟꯊꯕ ꯉꯝꯗꯦ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯥꯖꯤꯒꯨꯝꯂꯔꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯆꯪꯁꯤꯜꯂꯛꯈꯤꯕ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯈ꯭ꯋꯥꯡꯆꯦꯠ ꯃꯆꯤ ꯇꯥꯈꯤꯕ. ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯑꯗꯨꯃꯛ ꯂꯣꯡꯈ꯭ꯔꯥꯛꯂꯣꯡꯅ ꯋꯥꯈꯜ ꯃꯥꯡꯈꯤ. ꯅꯣꯡꯉꯥꯜꯂꯛꯄꯗ ꯋꯥꯈꯜ ꯃꯝꯅ ꯂꯩꯔꯤꯉꯩ ꯃꯕꯨꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯥꯡꯁꯤꯜꯂꯛꯈꯤꯕ. ꯃꯗꯨꯁꯤꯡꯗꯨ ꯈꯜꯂꯨꯔꯒ ꯃꯥꯂꯤꯌꯥ ꯑꯉꯥꯎꯕꯤꯒ ꯄꯪꯀꯛ ꯑꯣꯏꯔꯛꯀꯗꯧꯔꯦ. ꯃꯌꯨꯝ ꯑꯁꯤꯗ ꯃꯊꯟꯇ ꯂꯩꯕꯗ ꯐꯥꯎꯕ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏ ꯆꯜꯂꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯃꯁꯛ ꯃꯑꯣꯡ ꯈꯪꯗꯕ ꯁꯖꯤ ꯃꯥꯟꯕꯗꯣ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯊꯣꯡꯒꯥꯜꯗ ꯁꯨꯃꯥꯡꯗ ꯂꯦꯞꯂꯝꯕ ꯀꯣꯡꯒꯥꯏ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯂꯤꯕꯁꯦ ꯉꯁꯤꯒ ꯊꯥꯅ 4-5ꯔꯛꯇꯤ ꯁꯨꯔꯦ. ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯕꯨꯡ ꯂꯩꯇꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯣꯡ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯂꯣꯟꯗꯅ ꯏꯃꯨꯡꯗ ꯂꯩꯕꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝꯅꯗꯤ ꯊꯣꯛꯂꯝꯗꯦ. ꯆꯌꯣꯜ 2ꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯤꯌꯥꯗꯣ ꯀꯤꯅ ꯃꯁꯥꯗꯨ ꯂꯩꯔꯤ ꯇꯥꯁꯤꯜꯂꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ. ꯃꯁꯤꯗ ꯌꯨꯝ ꯑꯁꯤꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯈꯨꯖꯤꯟ ꯑꯆꯧꯕ ꯑꯃꯅ ꯀꯣꯔꯣ ꯈꯣꯠꯂꯒ ꯆꯤꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ. ꯃꯗꯨꯁꯤꯡꯗꯨꯕꯨ ꯇꯥꯔꯨꯕꯗ ꯃꯥꯂꯤꯌꯥꯗꯤ ꯃꯛꯂꯥꯛꯅꯤꯈꯩ ꯀꯤꯔꯤ. ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯂꯤꯌꯥ ꯃꯕꯨꯛ ꯑꯁꯤ ꯈꯪꯅꯥ ꯅꯥꯔꯛꯄꯒꯨꯝ ꯇꯧ. ꯊꯨꯞꯆꯜꯂꯒ ꯍꯤꯞꯂꯝꯕꯗꯨꯗꯒꯤ ꯃꯕꯨꯛ ꯈꯪꯅꯥ ꯅꯥꯔꯛꯄꯗꯨꯗ ꯃꯁꯥꯗꯣ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯤ. ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯑꯄꯥꯏꯕ ꯄꯣꯠ ꯑꯃꯗ ꯆꯦꯟꯅ ꯄꯥꯏꯁꯤꯟꯅ ꯃꯄꯤ ꯍꯣꯔꯣ ꯇꯥꯡꯉꯤ ꯀꯞꯂꯤ ꯂꯥꯎꯔꯤ. ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯀꯅꯥꯅꯁꯨ ꯃꯍꯥꯛꯀꯤꯗꯃꯛꯇ ꯆꯪꯕꯤꯔꯛꯇꯦ. ꯃꯍꯥꯛꯇꯤ ꯑꯗꯨꯝꯅ ꯇꯧꯔꯝꯂꯒ ꯑꯗꯨꯃꯛ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯟꯅ ꯇꯨꯝꯊꯈ꯭ꯔꯕ ꯑꯣꯏ. ꯍꯧꯔꯣ ꯅꯨꯄꯤ ꯃꯆꯥ ꯍꯧꯔꯣ, ꯍꯧꯔꯣ ꯅꯨꯄꯤ ꯃꯆꯥ ꯍꯧꯔꯣ. ꯅꯍꯥꯛꯀꯤ ꯄꯤꯕꯨꯡꯅꯨꯡꯗ ꯅꯥꯎ ꯄꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯐꯥꯎꯍꯟꯒꯗꯕꯅꯤ. ꯊꯥꯕꯨꯝ 10ꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯕ ꯀꯥꯟꯗ ꯁꯤꯈ꯭ꯔꯕ ꯅꯍꯥꯛꯀꯤ ꯅꯕꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯝꯂꯦꯟꯁꯤꯗ ꯍꯜꯂꯛꯀꯅꯤ. ꯅꯐꯝꯗ ꯁꯣꯏꯗꯅ ꯂꯥꯛꯂꯔꯒꯅꯤ. ꯍꯧꯔꯣ ꯅꯨꯄꯤ ꯃꯆꯥ ꯍꯧꯔꯣ, ꯍꯧꯔꯣ ꯅꯨꯄꯤ ꯃꯆꯥ ꯍꯧꯔꯣ ꯍꯥꯏꯔꯒ ꯑꯀꯟꯕ ꯑꯈꯥꯛꯄ ꯃꯤꯅꯣꯛ ꯑꯃꯗ ꯀꯟꯅ ꯅꯣꯛꯂꯛꯂꯤ. ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ. ꯅꯣꯡꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯦ. ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯊꯣꯛꯂꯛꯄꯗ ꯃꯈꯣꯡ ꯊꯥꯡꯕ ꯈꯣꯡꯊꯥꯡꯗ ꯃꯁꯥꯁꯤ ꯏꯔꯨꯝ ꯂꯨꯝꯊꯕꯒꯨꯝ ꯇꯧꯏ. ꯃꯕꯨꯛꯁꯤꯁꯨ ꯃꯈꯨꯠꯅ ꯄꯥꯏꯅ ꯆꯠꯄ ꯃꯇꯝꯗ ꯍꯥꯟꯅꯒ ꯃꯑꯣꯡ ꯃꯥꯟꯅꯗ꯭ꯔꯤ. ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯛꯂꯥꯛꯀꯁꯤ ꯊꯛꯅ ꯆꯠꯄ ꯉꯝꯁꯤꯜꯂꯛꯇꯕꯗꯒꯤ ꯃꯪꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯐꯝꯂꯒ ꯈꯣꯡ ꯇꯦꯟꯅ ꯉꯥꯔꯔꯦ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯂꯒ ꯂꯩꯔꯤ. ꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤ. ꯃꯥꯂꯤꯌꯥ ꯃꯍꯥꯛ ꯅꯣꯡꯃꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯍꯣꯡꯕ ꯈꯣꯡꯆꯠ ꯑꯃꯗ ꯑꯗꯨꯃꯛ ꯑꯣꯏꯔꯛꯂꯤ. ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯀꯞꯂꯔꯦ ꯍꯥꯏꯔꯒ ꯃꯈꯨꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯃꯐꯝ ꯀꯩꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯅꯤꯡꯂꯤ. ꯃꯕꯨꯡꯅ ꯂꯩꯇ꯭ꯔꯕ ꯃꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯃꯍꯥꯛ ꯀꯨꯏꯅ ꯂꯩꯊꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯃꯤ ꯀꯅꯥ ꯎꯗ꯭ꯔꯤ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯑꯌꯨꯛ ꯉꯟꯇꯥ ꯑꯉꯟꯕ ꯑꯃꯗ ꯍꯧꯒꯠꯂꯔꯦ ꯍꯥꯏꯔꯒ ꯆꯤꯡꯒꯤ ꯆꯤꯡꯗꯣꯜꯗ ꯂꯩꯕ
이렇고 골람도 타독라며 아두가 마봉나 우사람바 밤라워두다수 농신이 이행라가 따짜오고 할락바 나찬나 와는 아이람게고 따짜오는 것이 오해르리바 톡르리바 신까리노 아이 칸그리 따짜오나 라한다 마막다 오해르바디 아묵 할락호고 하이라가 마망가 하이람 기버두고 닝싱나 마질라두다 소나 밤라우두고 농신이 이행음래 하이라가 싱가 시르기 kumthana tampak may kaitam na chatkirami. Iya siyang lakamatam tampaki ko pauwitag yaurare. Kula tuda magsang lagli. Adabu awo ba mi sing na mahak siyali sari ba pijol siga. Singi mi wairang bani siyali sari ba pijol sidi yengli. Aduga maki masa sidalu piba mawonga matawri ba sibusu layri ba kunja sing sini yengli. 파락파락 가이티에 라이리바 돔다 쌍흑리 곤질기 가이티에누다 말이야. 가티에 가이티에 마시에두다 쌍흑라가 막 도민나 팜라가 레이. potyon hanubiya macang silaglaga. Ibiyama, nang bu sili sari ba pijol dubu ay koy suhay di mande. Kaday way di gino ibiyama. Ima, ay iru ko kuldagini. Ha, adu di singmi purum nidana. Adu magnani pijol manadri ba siya. Isagi panik si di untong na pajakreda. Si Haina, panik to tapay ro matamda. Panik to tapay ro matamda. Hala do na uri. Ibiyama, nang buta kaya surya. Maduta ba damaniya. Kay no ima. Ay kay dorage. Minang gano? Nang na naupuri ba siya, ta kaya di surya. Maliyangak na lay. Layhaw na. Nang bupaw bita kula sida, mari mata kang nasana baga lay bro. Nga saay di kikay tela sida nga ungno na lay bado ubadagi niya, ay nasangat liba siya. Kana sulay ti ima. Oo pare. Ato din niya, ay galay minarasi. Ay yumdaso niya, itan na talay. Isa ni ngo lama yaw jari bado su, siya na kay na kre ay ka. Layhaw na haraw na hayra to na kay tiyal ngan nayasang matam mo da mayum dalang minarami. Layhaw kay mayum to da siyang nakamatam da. Ikang na matunghan ba ni? Maliyadi, karigi. Manggola to da masisirong palaraba sajigi makok matiyet to na layramli. Ibiyama, nang saji makok sibuki bro. Nakoy ni hena do masigi maramda kanglam ganida. Ima, yarani, ay sasakragi. Hay, yasang lakpagi mata mo silaklaban niya. Kaday no nang nasat kigadori ba dubo? Law, sangsi. Si Hayra maliyagi kudang dupay raga layhaw ni imong adutam na singsingi. Lumidaangi mata. Makoy ni magto layhaw na sak thong laraga saminari maliyaga. Layhaw na wari kaya susari, maniyasu sumaktay. Layhaw na. Ibiyama, ama matengda niya, ay ko'y gipawbita kula sida, miya matapong na chatnadabani. Karigino ng kanglabra. Kay maram ginoy ma, huran sintibaga yam na kanbra. Adugin natin niya. Sirang bahay na niya, masisirong panba, mafamasida sa pongin niya, laira mira sukhang damo. Madubuki na bagay. Mahaksang dana ba niya, sajigi makok ama manggola titi ba siya? Karihay ba ima? Masisirumpan ba? Madubu laira mira. Kangdi biyama, migum na saban su tawin na hayban. Madutaro ba dagi, numit da toki ba tawdog amadi mabong laitra ba matamda, munda akiya kang piraki ba kaya daning single. Hanggang mikupta, kina kablak ledo maliyadi. Layhaw da ko na takthangning na. Karino ni biyama, karidaw ra ba ginangbo? Ima, ay kiye. Kigano. Se, iriyan dyan na potharaga layo. Ko, ato ka niya, hayang nungalaga niya, nang na ay ginakta sumlay gisulayo. Ay gitiyay, ato ka,
ꯅꯪꯅ ꯆꯠꯈꯤꯒꯦ ꯈꯨꯜꯗ ꯍꯟꯈꯤꯒꯦ ꯈꯜꯂꯒꯁꯨꯅꯦ ꯑꯗꯨꯝ ꯍꯟꯖꯀꯣ ꯏꯃꯥꯅ ꯑꯊꯤꯡꯕ ꯂꯩꯇꯦ ꯍꯥꯏꯔꯒ ꯃꯂꯤꯌꯥ ꯑꯗꯨꯕꯨ ꯂꯩꯍꯥꯎꯒꯤ ꯐꯃꯨꯡꯗꯨꯗ ꯄꯨꯈꯠꯂꯒ ꯍꯤꯞꯍꯜꯂꯦ ꯀꯤꯅ ꯃꯂꯤꯌꯥ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯕ ꯀꯥꯟꯗ ꯂꯩꯍꯥꯎ ꯃꯥꯏꯊꯣꯡ ꯅꯣꯛꯃꯤꯟꯅꯔꯝꯕꯗꯨ ꯁꯠ ꯍꯟꯖꯤꯟꯈ꯭ꯔꯒ ꯇꯞꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯂꯤꯌꯥꯒꯤ ꯄꯨꯛ ꯑꯗꯨꯗ ꯄꯥꯏꯔꯨꯕꯗ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ ꯑꯉꯥꯡꯂꯅꯦ ꯁꯤꯕꯣ ꯑꯉꯥꯡꯗꯤ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯃꯥꯅꯤ ꯂꯩꯍꯥꯎꯁꯤ ꯃꯃꯤꯡ ꯆꯠꯄꯤ ꯑꯐꯥꯎꯕꯤ ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤ ꯑꯃꯅꯤ ꯃꯍꯥꯛꯅꯁꯨ ꯃꯂꯤꯌꯥ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯐꯤꯕꯝ ꯃꯑꯣꯡꯁꯦ ꯈꯪꯏ ꯑꯗꯨ ꯃꯍꯥꯛꯅ ꯊꯕꯨꯡ ꯀꯌꯥ ꯁꯨꯔꯕꯅꯣ ꯌꯥꯝ ꯋꯥꯠꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠꯇꯪ ꯊꯦꯡꯂꯨꯕꯗ ꯃꯁꯤ ꯅꯥꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯅ ꯃꯈꯨꯠꯇꯨꯗ ꯄꯨꯛꯅꯨꯡꯗꯒꯤ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯗꯣꯔꯛꯄꯗꯨꯗꯅꯤ ꯈꯜꯂꯦꯕ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯂꯥꯏꯆꯨꯔꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯌꯦꯡꯕꯗ ꯑꯉꯥꯡꯁꯤ ꯊꯕꯨꯡ 8-9ꯃꯨꯛꯀꯤ ꯁꯨꯔꯕ ꯃꯥꯜꯂꯤꯅꯦ ꯑꯗꯨꯕꯨ ꯆꯨꯝꯅꯒꯤ ꯑꯉꯥꯡꯗꯤ ꯑꯣꯏꯔꯣꯏ ꯂꯥꯏꯔꯦꯟ ꯂꯥꯏꯆꯨꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯕ ꯁꯑꯣꯡ ꯁꯥꯗꯥ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯑꯃꯨꯛꯀꯁꯨ ꯃꯈꯨꯠꯇꯨ ꯊꯛꯅꯤꯡꯉꯩ ꯃꯈꯨꯠꯇꯨ ꯅꯥꯜꯂꯤ ꯄꯨꯛ ꯑꯗꯨꯗ ꯃꯁꯤꯗ ꯈꯪꯂꯤ ꯀꯣꯛꯂꯦꯟ ꯑꯅꯤ ꯂꯣꯡꯉꯤꯅꯦ ꯁꯤꯗꯤ ꯍꯥꯏꯈꯤꯕꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯈꯨꯠ ꯑꯗꯨꯕꯨ ꯇꯥꯞ ꯐꯔꯛꯏ ꯂꯩꯍꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯤꯍꯨꯜ ꯆꯣꯡꯏ ꯃꯂꯤꯌꯥꯅ 이마쇼 ꯇꯣꯝꯕꯤꯔꯣ ꯑꯩ ꯏꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯄꯣꯊꯥꯔꯒꯦ ꯃꯤꯍꯨꯜ ꯆꯣꯡꯂꯝꯕꯗꯨ ꯐꯥꯊꯔꯒ ꯍꯣꯏ ꯏꯕꯦꯝꯃ 이마쇼 ꯇꯨꯝꯂꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯏꯔꯦꯟꯖꯅ ꯇꯨꯝꯃꯤꯟꯅꯔꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅ ꯃꯈꯣꯏꯒꯤ ꯄꯧꯏꯇꯥ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯆꯤꯛꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯤ ꯁꯤꯔꯣꯡ ꯄꯥꯟꯕ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗ꯭ꯔꯕ ꯃꯤꯒ ꯂꯥꯏꯔ ꯈꯪꯗꯕ ꯆꯤꯔꯪꯕꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯔꯦ ꯍꯥꯏꯔꯒ ꯂꯩꯍꯥꯎꯒꯤ ꯌꯨꯝ ꯑꯗꯣꯝꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯂꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯨꯝꯇ꯭ꯔꯤꯡꯅ